Manipur da Oil Pump Chamaga Kuntaret leibagi manungda supnagi pump nifu mathoida thao pibana maram oiraga meeyamna queue lepnabani black ta yoliba thao sing asiga oil pump singa mari leinade kanagumba kharana thao black ta sanaduna leiriba ase lengakna thigatpiu haina Manipur Petroleum Dealer Fraternity ki chairman RK Prakash na phongdorakli wafama singa se chingmairong khonglangani karakta leba United Brother Oil Pump da thao tanker amana thao thaba lakpada liter lising amaga chamnga rom wat na lakpadagi oil pump gi mioi singna farba matungda Paumi Shinga Unabada Fongdurakpani. Mahakna makha tarduna hai ngasi oil pump aseda thau thaba lakpa tanker asina thau liter lising amaga chamnga rom wat na purakle masigi wat liba thau asi karamna mangkhibano haiba asi thegatpa mathau tai wat liba thau sing asi kadai da chatkrabage masina black ta sanaraklabadi madu oil pump singa mari leinade mangkhriba thau asigi mari makhong tidokpiraga public ta sengdokpiu loinana oil pump sing asidi lenga ki makha da leibani pirakliba thau masing asidagi hena yonbasu yade wat na yonbasu yade Government na lepa mamalda yon gadoribani loinana hauzik lamdam asida oil pump chamaga kuntaret leiriba asida oil pump nifu mathoiromda thau pibana pump chamaga kuntareta depend toramba adu pump nifu mathoi asida thau fongkhongna naba meeyamna queue lepnari Jab manana oil pump chamaga kuntaret asida lengakna thau pirabadi meeyamna queue lepnaba ase khara makhai de hantharagani amadi black ta thau yoliba ase pumga bari lei leinade haiba ase ngasige thodok asina mayek sengna takle haina makhataki Government ki side tagi pharaba pullaba matungda khangdo matungda adugi keno dusu public ta thambiu hai tare kai no ga masigi sina akhoi government gi makhada tawba thabak ne masigi pamhaiba pochri government gi rate lo yolaga government gi lawraga yonba ngathane ba aduna masidai sida thau Hena yon basu yate, wat na yon basu yate, pira kiba thao dagi. Aduna masi pulap public ka dagi government ka pulap akoi lairiba petrol pump में हमसे सु पलप जब माना ना भाप तामिना बमा कदाई दा वाली बनो कमाइन तो रगा वारी बनो है बसी में एक सेंग ना खंग बम दकाता है तो मैं थमजगे अदुगा होजुजिक हानसु कोई इंगरांग प्रेस कॉन्फ्रेंस में सु तुम तोजगी बतुनी होजुजिक लाइरिबा मैं आमगी वारी बथाउ सी मैम खतंग खंबी गदौसे चामगा कुंतरेत लेबा मणिपुर वैली दा लेरिबा केनो सिदा ngasi pam nifu muktangna chalairaga yon banina adodi hana leiriba manipur ki praja mayam si 127 da depend toramba do ngasi nifu nga da torapanina mayam si queue lepa haiba mayam do loi la ini hai tare Amaromda thau wat na purakliba oil tanker adugi driver Chongtham Shankarna Paumi Singna hangba wahangi pa kumpira na hai wat liba thau asi truck yubadagi oiramba yai truck asena thau mafam ani ahumda thabanina khara hendok henzin taunabagi apunba thau liter lisingam ga chamnga hena wat pani haina phungduraki hiramasigi matangda United Brother Oil Pump gi manager Onil Karam na phungdurapada ngasi truck aseda punna thau liter lisingamaga chamri ka humdra humdoi watuna laki compartment asi e lok amadi still lok oiribani karamna thau manglibano haiba asizu achauba wahang amadi oiri loina ngasigi thau asi lauraroi chap manana thau anoba compartment ama oina lauragani ngasigi thau asi loba ngamlaroi haina makataki Pula puja ka trawa wale moy hongi sidi bi trawa moy chempa kapa mai ahum thap je sida mai ahum che cheba sidi bi trawa wala me ba thau ji khagali go ba digi asi je fubai bi asi ji khaga go ba murga je si ya de sem la ko ne ba gwatin ayo ge de ui mayang khai ni diesel ga pitro ko sinab ne ba diesel ga pitro ko sinab da digi mo chachani ka sinab ne na aduga sisu ben jili ko ba digi kenu jili ko ba sida alo garang sarang sa ba adigi la ko ti kenu nei nuba de ne nune de gari khamba ko ani khamra ujana thau lo yure ha ba adigi para de supporter khaga mi ne sila ora ko ni to me la ko ne ba thau tap oro tale to le cha maga kum jo de tai ma di ai di happy tang achi hum chik tor babak chi to gre ba na di yar mani chi uke tara ma ka to one na khang de ba yo che ma phau na bra kai to na aji ke anta de bo tau de sigi de tap de ben julu lo ni ko ba ya mana sida di sida hang ya ba kan han de lo re adigi na ti da tong ge le mung di to athang khalo de ra kham de ya na ti da
OTP मोइदसु लोइनमक सोट लेरगा माना हाइबदति ओंदा सेंटी मंगा खतंग ले हाइबा अखोइगी सिदा अब तादि अदोइति लाओ येंगसी कै मांग मांग तौनो खोपनो अखोइदि सिलाक मतमदा थाउजे अखोइ पैसा ओइना लौना बि लै तौदेबा लागा अवाटपा थाउजे अखोइदगी लैहल्लेबा मसानो ओइना दो कापल मतुंगदा चप चाना सुनबा थादैबा अखोइदि अद माइ लिसिंग जे योगरगदि अखोइदि कदाइ थाउ होय होजिक लैते अखोइगी थाउ कापनबा अदम पोतनि सिगी पोसिदा अखोइ सि कदाइ दि कमाइ तौदेनो दो अदुदुने अद अखोइदि आयोसिदा होजिक हाइबम थोपा अखोइ हाइरगा अनौबम पिबिरो हाइबदो अदु माइना तौरगे